My dear students, good morning. Now let us start our class. Angangsa aikoi ngarang ahum suba para amadi mari suba para phawa tawkhre ko. Ahum suba para amadi mari suba para stayda aikoina luan sumayak amadi luan sumayak yawba wahai haibadi luan sumayak sizinabagi matangda tamkhre. Adubu ngasi channel sigi waina ahum suba class dayda khoina ngasi naina gadawribaje manga suba paraje manga suba para saita mayak masak takbaje sidagi naina ba haurasi amangja saita mayak se hana sarna pidi pigrabani ko khoige study material thaba matamda adubu ningjangaji parajiki sum makha satharakpa waina ma yawdaba yadaba ama wairabanina hana pigre haidana huntu amba yaba topic oidedana ko haibadi maje maruiba khangdaba yadaba basic letter oibanina aduna angangsa khoigi manipuri da mitai mayakta saita mayak nipal layana hana haigre ko ado hairiba saita mayak nipal jingdo sar mathang manau naina parake monmona taro lairikta adum phaktuaga noigi dum lairikta dum sarna parapa matam se dum lairikta dum nakhutna manamaga paraga ju yai yengaga ju yai natragana noigi screen phone gi natragana laptop gi screen do adudaida dum munna yengaga munna targa ju kaisu kaide noida khutloiga daba hindi oiga daba do madudaida waina tawra ko angangja phare haurage ko sar paba khoi mai kanoda mitai mayakta saita mayak nipa lai ko angangja saita mayak nipan dudi atap haiba amane ina una yena saina wana sauna num hariba mayak nipanje amka parakya ko atap haiba mayak simane ani subada ina ahum subada una mari subada yena manga subada saina taruk subada wana tarya subada sauna amasum nipan subada nung hariba mayak nipanje hariba saita mayak nipanje angaja noi hana loina ba haire ko sana dum noi pigi bazu koire ado hana yumda noi guardian gaina ko ha ina ba hoina chechi oi da hoina ta pudagi noi hairamani haina ju sana ju khale aduna sige mayak singje masak khangi haidana laurabani na sar para makha lauthara ge ko makha gi parada muna yangaji aduga kamai atapsina kamai ma yabu mayak tana kamai parakpa kamai na sijanaba haibagi mawong jingdo adu mo para chiko sigi dum lare kaisu ahianba ka hena tafam nai treba gyantare ko amangja mathangda haibadi taruk suba parada angangsa aikhoina thengnare madudi mapung mayakta saitap tapagi mawong haiba khogi mapung mayak se kya lai hagra angangsa ningjang ibra kawrabo ko mapung mayak kunga taret lai hagra ko hariba mapung mayak kunga taret se masdaidaida mapung mayakta saitap tapagi mawong do haibadi mapung mayak kunga taret tudaida saitap mayak hauji kaya laigraba amukso kaya laigra saitap mayak nipa laire ko saitap mayak nipan je hapa aba matamda tapa aba matamda magi khonthoksimdo karamai tawdana lake haibadu amu naina gadawriba taruk suba paras daida muna tarji ko angangja sigi
ꯀꯩꯅꯣꯁꯤꯗꯩꯗ ꯃꯄꯨꯡ ꯃꯌꯦꯛꯁꯤꯡꯁꯤꯗꯩꯗ ꯁꯩꯇꯞ ꯃꯌꯦꯛꯁꯤꯡꯁꯦ ꯇꯞꯁꯜꯂꯒ ꯄꯥꯕ ꯍꯩꯔꯛꯑꯒꯗꯤ ꯅꯪꯒꯤ ꯁꯔꯅꯦꯝ ꯌꯨꯝꯅꯥꯛ ꯃꯤꯡ ꯀꯣ ꯅꯣꯏꯒꯤ ꯕꯕꯥ ꯍꯣꯏ ꯃꯃꯥ ꯍꯣꯏ ꯀꯣ ꯅꯣꯏꯒꯤ ꯆꯦꯆꯦ ꯍꯣꯏ ꯗꯗꯥ ꯍꯣꯏ ꯅꯅꯥ ꯍꯣꯏ ꯑꯃꯗꯤ ꯅꯣꯏꯒꯤ ꯅꯥꯏꯕꯔꯗ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯗ ꯂꯩꯔꯤꯕ ꯅꯪꯒꯤ ꯐ꯭ꯔꯦꯟ ꯁꯥꯔꯀꯜꯁꯤꯡꯗꯣ ꯑꯗꯨꯒꯤ ꯃꯃꯤꯡꯒꯗꯣ ꯅꯪꯅꯅꯦ ꯕꯅꯥꯟ ꯇꯧꯔꯒ ꯍꯥꯏꯕꯁꯨ ꯍꯩꯔꯛꯀꯗꯣꯏꯕ ꯑꯗꯨꯒꯅꯦ ꯆꯤꯟꯐꯥꯗ ꯏꯕꯁꯨ ꯍꯩꯔꯛꯀꯗꯧꯔꯤꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯉꯥꯡꯁꯥ ꯑꯗꯨꯅ ꯁꯥꯔ ꯄꯥꯔꯛꯑꯒꯦ ꯃꯨꯟꯅ ꯇꯥꯔꯁꯤꯀꯣ ꯀꯣꯛ ꯂꯥꯏꯔꯤꯛꯁꯤꯗꯩꯗꯗꯤ ꯀꯣꯛ ꯈꯛꯇꯃꯛ ꯄꯤꯔꯦ ꯑꯗꯨꯕꯨ ꯃꯊꯪ ꯁꯥꯔ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ ꯂꯥꯏꯔꯤꯛꯇ ꯌꯥꯎꯔꯤꯁꯦ ꯍꯥꯟꯅ ꯄꯥꯔꯛꯑꯒꯦꯀꯣ ꯀꯣꯛ ꯍꯥꯏꯔꯤꯕ ꯃꯄꯨꯡ ꯃꯌꯦꯛꯁꯤꯗꯩꯗ ꯇꯞ ꯍꯥꯏꯔꯤꯕ ꯆꯩꯇꯞ ꯃꯌꯦꯛꯁꯦ ꯇꯞꯁꯟꯕ ꯃꯇꯝꯗ ꯀꯣꯛ ꯇꯞ ꯀꯥ ꯍꯥꯏꯗꯅ ꯄꯥꯔꯛꯀꯅꯦꯕ ꯑꯃꯨꯛ ꯍꯟꯖꯟꯅ ꯍꯥꯏꯔꯛꯀꯦꯀꯣ ꯑꯅꯤꯔꯛ ꯀꯣꯛ ꯍꯥꯏꯔꯤꯕ ꯃꯄꯨꯡ ꯃꯌꯦꯛꯁꯤꯗꯩꯗ ꯇꯞ ꯍꯥꯏꯔꯤꯕ ꯆꯩꯇꯞ ꯃꯌꯦꯛꯁꯦ ꯇꯞꯄꯒꯗꯤ ꯀꯣꯛ ꯇꯞ ꯀꯥ ꯍꯥꯏꯗꯅ ꯄꯥꯔꯛꯀꯅꯦꯕ ꯃꯊꯪ ꯁꯨꯝ ꯃꯊꯪ ꯃꯉꯥꯟꯅ ꯄꯥꯔꯛꯑꯒꯦꯀꯣ ꯑꯅꯤꯁꯨꯕꯗ ꯀꯣꯛ ꯍꯥꯏꯔꯤꯕ ꯃꯄꯨꯡ ꯃꯌꯦꯛꯁꯤꯗꯩꯗ ꯏꯅꯞ ꯍꯥꯏꯔꯤꯕ ꯆꯩꯇꯞ ꯃꯌꯦꯛꯁꯦ ꯍꯥꯞꯆꯤꯜꯂꯒꯗꯤ ꯀꯣꯛ ꯏꯅꯞ ꯀꯤ ꯍꯥꯏꯗꯅ ꯄꯥꯒꯅꯦꯕ ꯑꯍꯨꯝꯁꯨꯕꯗ ꯀꯣꯛ ꯍꯥꯏꯔꯤꯕ ꯃꯌꯦꯛꯁꯤꯗꯩꯗ ꯎꯅꯞ ꯍꯥꯏꯔꯤꯕ ꯆꯩꯇꯞ ꯃꯌꯦꯛꯁꯦ ꯍꯥꯞꯆꯤꯜꯂꯒꯗꯤ ꯑꯣꯔ ꯇꯥꯞꯁꯜꯂꯒꯗꯤ ꯀꯣꯛ ꯎꯅꯞ ꯀꯨ ꯍꯥꯏꯗꯅ ꯄꯥꯔꯛꯀꯅꯦꯕ ꯃꯊꯪꯗ ꯀꯣꯛ ꯍꯥꯏꯔꯤꯕ ꯃꯄꯨꯡ ꯃꯌꯦꯛꯁꯤꯗꯩꯗ ꯌꯦꯠꯅꯞ ꯍꯥꯏꯔꯤꯕ ꯆꯩꯇꯞ ꯃꯌꯦꯛꯁꯦ ꯇꯥꯞꯁꯤꯟꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒꯅ ꯍꯥꯞꯆꯤꯟꯕ ꯃꯇꯝꯗ ꯀꯣꯛ ꯌꯦꯅꯞ ꯀꯦ ꯍꯥꯏꯗꯅ ꯄꯥꯔꯛꯀꯅꯦꯕ ꯃꯊꯪꯗ ꯀꯣꯛ ꯍꯥꯏꯔꯤꯕ ꯃꯄꯨꯡ ꯃꯌꯦꯛꯁꯤꯗꯩꯗ ꯆꯩꯅꯞ ꯍꯥꯏꯔꯤꯕ ꯃꯌꯦꯛꯁꯦ ꯍꯥꯏꯕꯗꯤ ꯆꯩꯅꯞ ꯍꯥꯏꯔꯤꯕ ꯆꯩꯇꯞ ꯃꯌꯦꯛꯁꯦ ꯇꯞꯄꯛꯄ ꯃꯇꯝꯗ ꯍꯥꯞꯆꯤꯜꯂꯛꯄ ꯃꯇꯝꯗ ꯀꯣꯛ ꯆꯩꯅꯞ ꯀꯩꯅ ꯄꯥꯏꯔꯛꯀꯅꯦꯕ ꯀꯣ ꯀꯩ ꯈꯣꯏ ꯇꯥꯏꯒꯔꯗꯣ ꯃꯊꯪꯗ ꯀꯣꯛ ꯍꯥꯏꯔꯤꯕ ꯃꯄꯨꯡ ꯃꯌꯦꯛꯁꯤꯗꯩꯗ ꯋꯥꯅꯞ ꯍꯥꯏꯔꯤꯕ ꯆꯩꯇꯞ ꯃꯌꯦꯛꯁꯦ ꯇꯞꯄꯛꯄ ꯃꯇꯝꯗ ꯍꯥꯞꯄꯛꯄ ꯃꯇꯝꯗ ꯀꯣꯛ ꯋꯥꯅꯞ ꯀꯣ ꯍꯥꯏꯗꯅ ꯄꯥꯔꯛꯀꯅꯦꯕ ꯒ꯭ꯌꯥꯟꯇꯥꯏꯀꯣ ꯑꯉꯥꯡꯁꯥ ꯋꯥ ꯍꯥꯏꯕꯗꯒ ꯀꯣꯒ ꯍꯥꯏꯕꯗꯣ ꯀꯣꯛ ꯋꯥꯅꯞ ꯀꯣ ꯃꯊꯪꯗ ꯀꯣꯛ ꯍꯥꯏꯔꯤꯕ ꯃꯄꯨꯡ ꯃꯌꯦꯛꯁꯤꯗꯩꯗ ꯁꯧꯅꯞ ꯍꯥꯏꯔꯤꯕ ꯃꯄꯨꯡ ꯃꯌꯦꯛꯁꯦ ꯆꯩꯇꯞ ꯃꯌꯦꯛꯁꯦ ꯍꯥꯞꯆꯤꯟꯕ ꯇꯥꯔꯒꯗꯤ ꯇꯞꯁꯤꯟꯕ ꯇꯥꯔꯒꯗꯤ ꯀꯣꯛ ꯆꯩꯅꯞ ꯀꯧ ꯍꯥꯏꯗꯅ ꯄꯥꯔꯛꯀꯅꯦꯕ ꯃꯤ ꯀꯧꯕꯒꯤ ꯀꯧꯗꯣ ꯀꯧꯕ ꯂꯥꯛꯀꯗꯣꯏꯕ ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦꯀꯣ ꯀꯣꯛ ꯍꯥꯏꯔꯤꯕ ꯃꯄꯨꯡ ꯃꯌꯦꯛꯁꯤꯗꯩꯗ ꯁꯧꯅꯞ ꯍꯥꯏꯔꯤꯕ ꯆꯩꯇꯞ ꯃꯌꯦꯛꯁꯦ ꯍꯥꯞꯆꯤꯟꯕ ꯇꯥꯔꯒꯗꯤ ꯇꯞꯁꯤꯟꯕ ꯇꯥꯔꯒꯗꯤ ꯀꯣꯛ ꯁꯧꯅꯞ ꯀꯧ ꯍꯥꯏꯗꯅ ꯂꯥꯛꯀꯅꯦꯕ ꯑꯔꯣꯏꯕꯗ ꯀꯣꯛ ꯍꯥꯏꯔꯤꯕ ꯃꯄꯨꯡ ꯃꯌꯦꯛꯁꯤꯗꯩꯗ ꯅꯨꯡ ꯍꯥꯏꯔꯤꯕ ꯆꯩꯇꯞ ꯃꯌꯦꯛꯁꯦ ꯍꯥꯞꯆꯤꯟꯕ ꯇꯥꯔꯒꯗꯤ ꯇꯞꯁꯤꯟꯕ ꯇꯥꯔꯒꯗꯤ ꯀꯣꯛ ꯅꯨꯡ ꯀꯪ ꯍꯥꯏꯗꯅ ꯄꯥꯔꯛꯀꯅꯦꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯪ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯄꯨꯈ꯭ꯔꯤꯗꯒ ꯂꯩꯕ ꯀꯪꯗꯣ ꯀꯩꯅꯣꯀꯣ ꯉꯥꯅꯨꯅꯒ ꯆꯥꯕ ꯀꯪꯗꯣ ꯀꯣ ꯀꯪꯁꯤꯗꯩꯗꯁꯨ ꯑꯗꯨꯝ ꯃꯈꯜ ꯃꯌꯥꯝ ꯂꯩꯀꯣ ꯑꯗꯨꯕꯨ ꯄꯔꯥꯁꯤꯒ ꯃꯔꯤ ꯂꯩꯅꯗ꯭ꯔꯕꯅꯤꯅ ꯁꯥꯔ ꯑꯗꯨꯝ ꯍꯥꯏꯔꯔꯣꯏꯒꯦ ꯑꯗꯣ ꯀꯣꯛꯁꯤꯗꯩꯗ ꯅꯨꯡ ꯍꯥꯏꯔꯤꯕ ꯆꯩꯇꯞ ꯃꯌꯦꯛꯁꯦ ꯍꯥꯞꯆꯤꯟꯕ ꯇꯞꯁꯤꯟꯕ ꯇꯥꯔꯒꯗꯤ ꯀꯣꯛ ꯅꯨꯡ ꯀꯪ ꯍꯥꯏꯗꯅ ꯄꯥꯔꯛꯀꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯉꯥꯡꯁꯥ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯗꯩꯗꯗꯤ ꯃꯄꯨꯡ ꯃꯌꯦꯛꯀꯤ ꯑꯍꯥꯟꯕ ꯃꯌꯦꯛ ꯀꯣꯛ ꯍꯥꯏꯔꯤꯕ ꯃꯄꯨꯡ ꯃꯌꯦꯛꯁꯦ ꯃꯁꯤꯗꯩꯁꯤꯗꯩꯗ ꯆꯩꯇꯞ ꯃꯌꯦꯛ ꯅꯤꯄꯥꯟꯁꯦ ꯍꯥꯞꯆꯤꯟꯕ ꯃꯇꯝꯗ ꯇꯤꯟꯁꯤꯟꯕ ꯃꯇꯝꯗ ꯀꯔꯝꯕ ꯈꯣꯟꯊꯣꯛ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯈꯛꯇꯅꯤꯀꯣ ꯂꯥꯏꯔꯤꯛꯁꯤꯗꯩꯗ ꯄꯤꯔꯤꯁꯦ ꯑꯗꯨꯕꯨ ꯑꯍꯦꯟꯕ ꯑꯣꯏꯅ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯁꯤꯗꯩꯗ ꯀꯣꯛꯁꯤꯒꯤ ꯃꯍꯨꯠꯇꯅꯦ ꯁꯝ ꯑꯣꯏꯔꯕ ꯀꯣ ꯁꯝ ꯑꯣꯏꯔꯒ ꯁꯝꯁꯤꯗꯩꯗ ꯇꯞ ꯍꯥꯏꯔꯤꯕ ꯃꯌꯦꯛꯁꯦ ꯆꯩꯇꯞ ꯃꯌꯦꯛꯁꯦ ꯇꯞꯁꯟꯕ ꯇꯥꯔꯒꯗꯤ ꯁꯝ ꯇꯞ ꯁꯥ ꯍꯥꯏꯗꯅ ꯑꯃꯨꯛ ꯂꯥꯛꯀꯗꯣꯏꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯉꯥꯡꯁꯥ ꯑꯗꯒꯤ ꯁꯨꯝ ꯃꯊꯪ ꯍꯥꯏꯔꯛꯀꯦꯀꯣ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯁꯝꯗ ꯂꯣꯏ ꯑꯣꯟꯊꯣꯛꯑꯒꯅꯤꯀꯣ ꯁꯥꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏꯁꯦ ꯂꯥꯏꯔꯤꯛꯇꯅ ꯀꯣꯛ ꯄꯤꯕꯅꯤ ꯑꯗꯣ ꯁꯥꯔꯅ ꯑꯃꯨꯛ ꯁꯝꯗꯅꯤꯀꯣ ꯑꯣꯟꯊꯣꯛꯑꯒ ꯍꯥꯏꯔꯛꯏꯁꯦ ꯅꯣꯏ ꯒ꯭ꯌꯥꯟ ꯇꯥꯅꯅꯕꯒꯤ ꯈꯣꯟꯊꯣꯛꯇꯣ ꯁꯥꯖꯤꯜꯂꯒ ꯄꯥꯕ ꯍꯩꯅꯅꯕꯒꯤꯗꯃꯛꯇꯅꯤꯀோ ꯑꯗꯨꯒ ꯀꯣꯛꯁꯤꯗꯩꯗ ꯑꯃꯨꯛ ꯁꯝ ꯂꯣꯏ ꯑꯣꯟꯊꯣꯛꯏꯅꯤꯀꯣ ꯋꯥꯈꯜꯅ ꯏꯃꯥꯖꯤꯟ ꯇꯧꯀꯣ ꯂꯥꯏꯔꯤꯛꯇ ꯀꯣꯛ ꯄꯤꯅ ꯁꯨꯝ ꯀꯣꯛꯇ ꯈꯟꯒꯅꯨ ꯁꯝ ꯑꯃꯨꯛ ꯈꯜꯂꯣꯕ ꯁꯤꯁꯦ ꯁꯤ ꯁꯝꯅꯦ ꯈꯜꯂꯁꯤ ꯁꯝꯁꯤꯗꯩꯗ ꯏꯅꯞ ꯇꯞꯁꯜꯂꯒꯅ ꯁꯝ ꯏꯅꯞ ꯁꯤ ꯍꯥꯏꯗꯅ ꯑꯃꯨꯛ ꯂꯥꯛꯀꯅꯦꯕ ꯑꯍꯨꯝꯁꯨꯕꯗ ꯀꯣꯛ ꯁꯤꯗꯩꯗ ꯁꯝꯅꯦꯅ ꯂꯣꯏ ꯎꯀꯣ ꯑꯉꯥꯡꯁꯥ ꯁꯝꯗ ꯑꯃꯨꯛ ꯎꯅꯞ ꯇꯞꯁꯟꯕ ꯇꯥꯔꯒꯗꯤ ꯁꯝ ꯎꯅꯞ ꯁꯨ ꯍꯥꯏꯗꯅ ꯂꯥꯛꯀꯅꯦꯕ ꯀꯣ ꯃꯊꯪꯗ ꯁꯝꯗ ꯑꯃꯨꯛ
ꯌꯦꯟꯅꯞ ꯇꯞꯁꯟꯕ ꯇꯥꯔꯒꯗꯤ ꯁꯝ ꯌꯦꯟꯅꯞ ꯁꯦ ꯍꯥꯏꯗꯅ ꯂꯥꯛꯀꯅꯦꯕ ꯃꯊꯪ ꯍꯥꯏꯔꯛꯀꯦꯀꯣ ꯃꯊꯪꯗ ꯁꯝꯗ ꯆꯩꯅꯞ ꯇꯞꯁꯟꯕ ꯇꯥꯔꯒꯗꯤ ꯁꯝ ꯆꯩꯅꯞ ꯁꯩ ꯍꯥꯏꯗꯅ ꯑꯃꯨꯛ ꯂꯥꯛꯀꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯁꯝꯗ ꯋꯥꯠꯅꯞ ꯍꯥꯏꯔꯤꯕ ꯆꯩꯇꯞ ꯃꯌꯦꯛꯁꯦ ꯇꯞꯁꯟꯕ ꯇꯥꯔꯒꯗꯤ ꯁꯝ ꯋꯥꯠꯅꯞ ꯁꯣ ꯍꯥꯏꯗꯅ ꯂꯥꯛꯀꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁꯣ ꯂꯣꯟꯕꯒꯤ ꯁꯣ ꯀꯤ ꯂꯣꯒ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯁꯣꯒꯥꯟ ꯍꯥꯏꯕꯗ ꯁꯣꯖꯩ ꯂꯣꯒꯥꯅ ꯇꯧꯕꯗꯣ ꯁꯣꯖꯩꯗꯣ ꯁꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯈꯣꯟꯊꯣꯛꯇꯣ ꯁꯤꯗꯒꯤ ꯂꯥꯛꯀꯗꯣꯏꯕ ꯃꯊꯪꯗ ꯁꯝꯁꯤꯗꯩꯗ ꯁꯧꯅꯞꯁꯤ ꯑꯃꯨꯛ ꯇꯤꯟꯁꯤꯟꯕ ꯇꯥꯔꯒꯗꯤ ꯁꯝ ꯁꯧꯅꯞ ꯁꯧ ꯑꯅ ꯂꯥꯛꯀꯗꯣꯏꯕ ꯀꯣ ꯋꯥ ꯉꯥꯡꯕꯗꯒ ꯁꯧ ꯂꯥꯎꯕ ꯃꯤꯒ ꯂꯩꯗꯅꯀꯣ ꯑꯗꯨꯒꯤ ꯈꯣꯟꯊꯣꯛꯇꯣ ꯁꯧ ꯀꯣ ꯁꯝ ꯁꯧꯅꯞ ꯁꯧ ꯂꯥꯛꯀꯗꯣꯏꯕ ꯃꯊꯪꯗ ꯁꯝꯗ ꯅꯨꯡ ꯍꯥꯏꯔꯤꯕ ꯆꯩꯇꯞ ꯃꯌꯦꯛꯁꯦ ꯑꯃꯨꯛ ꯇꯥꯞꯁꯤꯟꯕ ꯇꯥꯔꯒꯗꯤ ꯁꯝ ꯅꯨꯡ ꯁꯪ ꯍꯥꯏꯗꯅ ꯂꯥꯛꯀꯗꯣꯏꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯐꯥꯝ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯔꯁꯤꯡꯅ ꯂꯧꯕꯨꯛꯇ ꯎꯆꯦꯛ ꯉꯥꯛꯄꯒꯤ ꯅꯠꯇ꯭ꯔꯒꯅ ꯐꯥꯝꯗꯨꯗꯩꯗ ꯉꯥ ꯁꯪꯕ ꯈꯣꯠꯄꯒꯤ ꯁꯪ ꯃꯆꯥ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯄꯥꯔꯃꯤꯅꯦꯟ ꯑꯣꯏꯅ ꯀꯤ ꯅꯠꯇꯕ ꯇꯦꯝꯄꯣꯔꯥꯔꯤ ꯃꯇꯝ ꯉꯥꯏꯍꯥꯛ ꯈꯛꯇꯪꯒꯤ ꯑꯣꯏꯅ ꯅꯨꯡꯁꯥ ꯈꯟꯅꯅꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯅꯣꯡ ꯐꯥꯗꯣꯛ ꯉꯥ ꯐꯥꯔꯤꯉꯩ ꯃꯇꯝꯗ ꯅꯠꯇ꯭ꯔꯒꯅ ꯂꯧ ꯂꯣꯛꯂꯛꯄ ꯌꯥꯔꯛꯄ ꯃꯇꯝꯗ ꯃꯇꯝ ꯈꯔꯒꯤ ꯎꯆꯦꯛ ꯈꯟꯅꯅꯕꯒꯤꯗꯃꯛꯇ ꯇꯦꯝꯄꯣꯔꯥꯔꯤ ꯍꯥꯎꯁ ꯍꯥꯏꯇꯥꯔꯦꯀꯣ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯁꯥꯔꯒ ꯊꯝꯕ ꯌꯨꯝꯗꯨꯕꯨꯅꯤꯀꯣ ꯑꯩꯈꯣꯏꯅ ꯁꯪ ꯑꯅ ꯍꯥꯏꯖꯩ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯝꯁꯤꯗꯩꯗ ꯁꯤꯒꯤ ꯅꯨꯡꯁꯦ ꯍꯥꯞꯆꯤꯟꯕ ꯇꯥꯔꯒꯗꯤ ꯁꯝ ꯅꯨꯡ ꯁꯪ ꯍꯥꯏꯗꯅ ꯂꯥꯛꯀꯗꯣꯏꯕ ꯆꯞ ꯃꯥꯟꯅꯩꯀꯣ ꯑꯉꯥꯡꯁꯦ ꯒ꯭ꯌꯥꯟ ꯇꯥꯒꯗ꯭ꯔꯥ ꯃꯨꯟꯅ ꯇꯥꯎꯀꯣ ꯍꯥꯏꯔꯤꯕ ꯀꯣꯛ ꯂꯥꯏꯔꯤꯛꯇꯗꯤ ꯀꯣꯛ ꯉꯥꯛꯇꯅ ꯄꯤꯔꯤꯁꯦ ꯀꯣꯛꯁꯤꯗꯩꯗ ꯆꯩꯇꯞ ꯃꯌꯦꯛꯁꯤꯡꯁꯦ ꯇꯤꯟꯁꯤꯟꯕ ꯃꯇꯝꯗ ꯀꯔꯝꯕ ꯈꯣꯟꯊꯣꯛ ꯂꯥꯛꯀꯦ ꯍꯥꯏꯕꯗꯨꯗꯤ ꯂꯥꯏꯔꯤꯛꯅ ꯂꯣꯏꯅꯃꯛ ꯄꯤꯔꯦꯕ ꯁꯥꯔꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯄꯤꯈꯤꯕꯗꯨꯅ ꯁꯝ ꯍꯥꯏꯔꯤꯕ ꯃꯄꯨꯡ ꯃꯌꯦꯛꯁꯤꯗꯩꯗ ꯆꯩꯇꯞ ꯃꯌꯦꯛꯁꯤꯡꯁꯦ ꯇꯥꯞꯁꯟꯕ ꯃꯇꯝꯗ ꯆꯩꯇꯞ ꯃꯌꯦꯛꯁꯤꯡꯁꯦ ꯍꯥꯞꯆꯤꯟꯕ ꯃꯇꯝꯗ ꯀꯔꯝꯕ ꯈꯣꯟꯊꯣꯛ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯖꯁ ꯂꯥꯏꯛ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯂꯥꯏ ꯍꯥꯏꯔꯤꯕ ꯃꯄꯨꯡ ꯃꯌꯦꯛ ꯃꯤꯠ ꯄꯥ ꯅꯥ ꯆꯤꯟ ꯇꯤꯟ ꯑꯔꯣꯏꯕ ꯚꯝꯗꯣ ꯑꯗꯨ ꯐꯥꯎꯕꯗ ꯍꯥꯏꯔꯤꯕ ꯆꯩꯇꯞ ꯃꯌꯦꯛꯁꯤꯡꯁꯦ ꯍꯥꯞꯆꯤꯜꯂꯀꯥꯟꯗ ꯃꯣꯏꯒꯤ ꯂꯣꯏꯅꯅꯕ ꯇꯣꯉꯥꯟꯕ ꯈꯣꯟꯊꯣꯛ ꯂꯣꯏꯅꯃꯛ ꯂꯥꯛꯀꯅꯤꯀꯣ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯉꯥꯡꯁꯥ ꯀꯣꯛꯁꯤꯅ ꯂꯥꯏꯔꯤꯛꯅ ꯄꯤꯖꯔꯦ ꯁꯝꯗꯨꯅ ꯁꯥꯔꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯔꯛꯇꯒꯤ ꯃꯌꯦꯛ ꯑꯃꯈꯛꯇꯪ ꯑꯃꯨꯛ ꯁꯛꯀꯠꯂꯒ ꯍꯥꯏꯔꯛꯀꯦꯀꯣ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯦꯛꯇ ꯉꯧꯁꯦ ꯍꯦꯛꯇ ꯂꯧꯔꯁꯤꯀꯣ ꯀꯣꯛꯁꯦ ꯉꯧꯒꯦꯅ ꯈꯜꯂꯁꯤ ꯀꯣꯛꯁꯦ ꯉꯧꯒꯦꯅ ꯈꯜꯂꯕꯅꯤꯅ ꯉꯧꯒꯤ ꯈꯣꯟꯊꯣꯛꯇ ꯂꯣꯏꯅꯃꯛ ꯍꯥꯏꯔꯛꯑꯒꯦꯀꯣ ꯉꯧꯁꯤꯗꯩꯗ ꯑꯥꯇꯞ ꯍꯥꯏꯔꯤꯕ ꯆꯩꯇꯞ ꯃꯌꯦꯛꯁꯦ ꯇꯞꯁꯤꯜꯂꯒꯗꯤ ꯉꯧ ꯑꯥꯇꯞ ꯉꯥ ꯂꯥꯛꯀꯅꯦꯕ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯐꯤꯁ ꯉꯥꯗꯣ ꯑꯗꯨ ꯂꯥꯛꯀꯅꯦꯕ ꯑꯩꯈꯣꯏꯅ ꯆꯥꯅꯔꯤꯕ ꯉꯥꯗꯣ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯉꯧ ꯍꯥꯏꯔꯤꯕ ꯃꯄꯨꯡ ꯃꯌꯦꯛꯁꯤꯗꯩꯗ ꯏꯅꯞ ꯍꯥꯏꯔꯤꯕ ꯆꯩꯇꯞ ꯃꯌꯦꯛꯁꯦ ꯇꯞꯁꯤꯜꯂꯒꯅ ꯑꯩꯈꯣꯏꯒꯤ ꯉꯤ ꯑꯅ ꯂꯥꯛꯀꯅꯦꯕ ꯃꯨꯟꯅ ꯇꯥꯎꯀꯣ ꯑꯉꯥꯡꯁꯥ ꯑꯗꯨꯒ ꯃꯊꯪꯗꯅ ꯉꯧ ꯍꯥꯏꯔꯤꯕ ꯃꯄꯨꯡ ꯃꯌꯦꯛꯁꯤꯗꯩꯗ ꯎꯅꯞ ꯍꯥꯏꯔꯤꯕ ꯆꯩꯇꯞ ꯃꯌꯦꯛꯁꯦ ꯇꯞꯁꯤꯜꯂꯒꯅ ꯉꯨ ꯑꯅ ꯂꯥꯛꯀꯅꯦꯕ ꯉꯧ ꯎꯅꯞ ꯉꯨ ꯑꯗꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯉꯧ ꯍꯥꯏꯔꯤꯕ ꯃꯄꯨꯡ ꯃꯌꯦꯛꯁꯤꯗꯩꯗ ꯌꯦꯟꯅꯞ ꯍꯥꯏꯔꯤꯕ ꯆꯩꯇꯞ ꯃꯌꯦꯛꯁꯦ ꯇꯞꯁꯤꯟꯕ ꯇꯥꯔꯒꯗꯤ ꯉꯧ ꯌꯦꯟꯅꯞ ꯉꯦ ꯑꯅ ꯑꯃꯨꯛ ꯂꯥꯛꯀꯅꯦꯕ ꯃꯨꯟꯅ ꯇꯥꯎꯀꯣ ꯑꯉꯥꯡꯁꯥ ꯑꯗꯒꯤ ꯃꯊꯪꯗ ꯉꯧ ꯍꯥꯏꯕ ꯃꯄꯨꯡ ꯃꯌꯦꯛꯁꯤꯗꯩꯗ ꯆꯩꯅꯞ ꯍꯥꯏꯔꯤꯕ ꯆꯩꯇꯞ ꯃꯌꯦꯛꯁꯦ ꯇꯞꯁꯤꯟꯕ ꯃꯇꯝꯗ ꯉꯧ ꯆꯩꯅꯞ ꯉꯩ ꯑꯅ ꯂꯥꯛꯀꯅꯦꯕ ꯃꯊꯪꯗ ꯉꯧ ꯍꯥꯏꯔꯤꯕ ꯃꯄꯨꯡ ꯃꯌꯦꯛꯁꯤꯗꯩꯗ ꯋꯥꯅꯞ ꯍꯥꯏꯔꯤꯕ ꯆꯩꯇꯞ ꯃꯌꯦꯛꯁꯦ ꯇꯞꯁꯤꯟꯕ ꯃꯇꯝꯗ ꯉꯧ ꯋꯥꯅꯞ ꯉꯣ ꯑꯅ ꯑꯃꯨꯛ ꯂꯥꯛꯀꯅꯦꯕ ꯃꯊꯪꯗ ꯉꯧ ꯍꯥꯏꯔꯤꯕ ꯃꯄꯨꯡ ꯃꯌꯦꯛꯁꯤꯗꯩꯗ ꯁꯧꯅꯞ ꯍꯥꯏꯔꯤꯕ ꯃꯄꯨꯡ ꯃꯌꯦꯛꯁꯦ ꯁꯧꯅꯞ ꯍꯥꯏꯔꯤꯕ ꯆꯩꯇꯞ ꯃꯌꯦꯛꯁꯦ ꯇꯞꯁꯤꯟꯕ ꯃꯇꯝꯗ ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦꯀꯣ ꯉꯧ ꯍꯥꯏꯔꯤꯕ ꯃꯄꯨꯡ ꯃꯌꯦꯛꯁꯤꯗꯩꯗ ꯁꯧꯅꯞ ꯍꯥꯏꯔꯤꯕ ꯆꯩꯇꯞ ꯃꯌꯦꯛꯁꯦ ꯇꯞꯁꯤꯟꯕ ꯃꯇꯝꯗ ꯉꯧ ꯁꯧꯅꯞ ꯉꯧ ꯍꯥꯏꯗꯅ ꯂꯥꯛꯀꯅꯦꯕ ꯂꯣꯏꯅꯅ ꯑꯔꯣꯏꯕꯗ ꯉꯧ ꯍꯥꯏꯔꯤꯕ ꯃꯄꯨꯡ ꯃꯌꯦꯛꯁꯤꯗꯩꯗ ꯅꯨꯡ ꯍꯥꯏꯔꯤꯕ ꯆꯩꯇꯞ ꯃꯌꯦꯛꯁꯦ ꯇꯞꯁꯤꯟꯕ ꯃꯇꯝꯗ ꯉꯧ ꯅꯨꯡ ꯉꯪ ꯍꯥꯏꯗꯅ ꯂꯥꯛꯀꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯉꯥꯡꯁꯥ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯊꯪ ꯃꯄꯨꯡ ꯃꯌꯦꯛꯁꯤꯡꯗꯨꯗꯩꯗ ꯆꯩꯇꯞ ꯃꯌꯦꯛꯁꯤꯡꯁꯦ ꯍꯥꯞꯆꯤꯜꯂꯀꯥꯟꯗ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯈꯣꯟꯊꯣꯛ ꯑꯃꯃꯝ ꯂꯣꯏꯅꯅꯃꯛ ꯂꯥꯛꯀꯅꯤ ꯍꯥꯏꯕ
ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯉꯥꯡꯁꯦ ꯃꯨꯟꯅ ꯇꯥꯎꯀꯣ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯅꯣꯏꯒꯤ ꯅꯊꯛ ꯊꯣꯡꯕ ꯅꯌꯥꯝꯕꯅꯁꯦ ꯄꯦꯔꯦꯟꯁꯈꯩꯗꯒꯁꯨ ꯑꯗꯨꯝ ꯇꯥꯟꯅꯧ ꯑꯗꯨꯒ ꯍꯌꯦꯡ ꯒꯨꯒꯜ ꯃꯤꯠꯇꯁꯨ ꯑꯗꯨꯝ ꯅꯣꯏꯅ ꯆꯤꯡꯅꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯍꯌꯦꯡ ꯒꯨꯒꯜ ꯃꯤꯠꯇ ꯑꯗꯨꯝ ꯍꯥꯏꯔꯛꯎꯀꯣ ꯑꯉꯥꯡꯁꯦ ꯁꯥꯔ ꯒ꯭ꯌꯥꯟ ꯇꯥꯔꯦꯅ ꯂꯧꯔꯒꯦꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯃ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯃꯌꯦꯛ 13ꯁꯤꯗꯩꯗ ꯆꯩꯇꯞ ꯃꯌꯦꯛ 9ꯁꯦ ꯇꯞꯁꯤꯟꯕ ꯃꯇꯝꯗ ꯀꯔꯝꯕ ꯈꯣꯟꯊꯣꯛ ꯂꯥꯛꯄꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯨꯃ ꯂꯣꯏꯁꯤꯟꯕ ꯌꯥꯔꯦꯅ ꯂꯧꯔꯒꯦ ꯁꯥꯔꯅ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯑꯉꯥꯡꯁꯦ ꯁꯤꯒꯤ ꯄꯔꯥꯁꯤꯃꯒ ꯃꯊꯪꯗ ꯌꯦꯡꯉꯣ ꯉꯁꯤꯗꯤ ꯄꯔꯥ 3ꯁꯤꯃ ꯇꯥꯛꯁꯜꯂꯛꯑꯒꯦ ꯃꯊꯪ 13ꯁꯨꯕ ꯄꯔꯥ ꯀꯣ 13ꯁꯨꯕ ꯄꯔꯥꯗꯅ ꯀꯔꯤ ꯂꯩꯔꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯇꯤꯌꯥꯗ ꯆꯩꯇꯞ ꯇꯞꯂꯒ ꯁꯦꯝꯕ ꯀꯣ ꯃꯌꯦꯛꯁꯤꯡꯒꯤ ꯈꯣꯟꯊꯣꯛ ꯍꯥꯏꯗꯅ ꯂꯥꯛꯑꯦ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯃꯨꯛꯀ ꯄꯥꯔꯛꯀꯦ ꯑꯇꯤꯌꯥꯗ ꯆꯩꯇꯞ ꯇꯞꯂꯒ ꯈꯣꯟꯊꯣꯛꯄ ꯃꯌꯦꯛ 9 ꯍꯥꯏꯗꯅ ꯂꯥꯛꯑꯦ 시기 마이역 시대이다네 시문나 따오고 시디 칸다디 야다바 원천간 다리 꼬강자 거기 하우지 세이탑 마이역 니판 tam그래고 니판도이다 아티야 하리바 마이역시 1 2 3 4 5 6 아티야 하리바 마이역시 마시데이다네 세이탑 마이역 1 2 3 4 5 6 세이탑 마이역 따룩 셀로 콜라간다네 하이버디 아티야 하리바 마이역시데이다 세이탑 마이역 따룩 세 합sel라고 마tam다 가람가람바 콘톡락거게 하이버도 연가도와 시디신 파고가도니 꼬강자 parageko muna tarako atia hariba mapung mayak sidaita atap hariba saitap mayak sit tapsalak pamatamda atia atap haidana parakana yaba kantareko ani sugada atia hariba mapung mayak sidaita yanap hariba saitap mayak sit tapsal pamatamda atia yanap ko yana parakana yaba mathangda atia hariba mapung mayak sidaita sainap hariba saitap mayak satap sin matamda atia sainap ai haidana parakana yaba mathangda atia hariba mapung mayak sidaita wanap hariba saitap mayak satap sin matamda atia wanap wo haidana parakana yaba mathangda atia hariba mapung mayak sidaita saunap hariba saitap mayak satap sin matamda atia saunap au haidana parakana yaba aroibada atia hariba mapung mayak se masidaita nung hariba saitap mayak satap sin matamda atia nung ang haidana parakana yaba kentai ko ngaja sidi mona taro simpa phagadoni ko sigi khondok sidi ngaja si simpa phar kanda he mayak lakadoni amuka parake ko atia hariba mapung mayak sidaita atap hariba saitap mayak satap sin bataragadi atia atap na dong khonthok se satkhinaba mathanda atia hariba mapung mayak sidaita yanap hariba saitap mayak satap sin matamda atia yanap yana satkhinaba mathangda atia hariba mapung mayak sidaita sainap hariba saitap mayak satap sin matamda atia ko atia sainap ai yana satkhinaba mathangda atia hariba mapung mayak sidaita wanap hariba saitap mayak satap sin matamda atia wanap wo haidana satkhinaba mathangda atia hariba mapung mayak sidaita saunap hariba saitap mayak satap sin matamda atia saunap au haidana lakanaba loina na aroibada atia hariba mapung mayak se masidaita nung hariba saitap mayak se masitap sin matamda atia nung ang haidana parakanaba angaja siri pajana yumda practice tawro aduga siri pajana simpha khanguko pajana simpha khango siri atia atap atia yanab ye atia sainap ai atia wanap wo atia saunap au atia nung ang na hayang magi khonthok se punjan graga magi di lakadoine aba gandai ko atia atap adum puna pa sangar kana yaba magidi atia yanap ye atia sainap ai atia wanap wo atia saunap au atia nung ang na samana pagideba gyatay ko nganja yung ngasi yamna maru ay bang atani ko saitap mayak ama laire saitap mayak singdo
ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯉꯥꯡꯁꯥ ꯁꯩꯇꯞ ꯃꯌꯦꯛ ꯑꯃ ꯂꯩꯔꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯁꯩꯇꯞ ꯃꯌꯦꯛꯁꯤꯡꯗꯣ ꯃꯄꯨꯡ ꯃꯌꯦꯛꯁꯤꯡꯗ ꯇꯞꯁꯤꯜꯂꯀꯥꯟꯗ ꯀꯔꯝꯕ ꯈꯣꯟꯊꯣꯛ ꯂꯥꯛꯄꯒꯦ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯂꯣꯏꯅꯅ ꯑꯇꯤꯌꯥ ꯍꯥꯏꯔꯤꯕ ꯃꯄꯨꯡ ꯃꯌꯦꯛꯁꯤꯗꯩꯗ ꯀꯣ ꯁꯩꯇꯞ ꯃꯌꯦꯛ ꯇꯔꯨꯛꯁꯦ ꯇꯞꯁꯤꯟꯕ ꯃꯇꯝꯗ ꯀꯔꯝꯕ ꯈꯣꯟꯊꯣꯛ ꯂꯥꯛꯄꯒꯦ ꯍꯥꯏꯕꯗꯣ ꯉꯁꯤ ꯅꯩꯅꯕ ꯂꯣꯏꯔꯦ ꯍꯌꯦꯡ ꯑꯇꯣꯞꯄ ꯆꯦꯞꯇꯔ ꯑꯃ ꯃꯈꯥ ꯂꯧꯊꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯑꯉꯥꯡꯁꯥ ꯊꯦꯡꯛꯁ